Taramaga Suba Manipur Polo International Taunanabidama of the Manipur Horse Riding and Polo Association Sem Sabu Lore Lakadoriba Taramaga Suba Manipur Polo International Sida Lakadoriba Team Chingdi was you confirmed to USA America Aduga Colombia ticket ka low hai arigi most likely Italy su langnano bagi prepare tawri na hai ari Italy di amena confirm di tawri arigi di Manipur sina amo khoi India team India polo team bi warani aduga khoi IPA gi ko Indian Polo Association gi team maga moi mayam laga khoi international polo si kan fajada taunanabagi honari aduga akhoi polo ground infan polo ground the oldest living polo ground si sem chadda takna khotna khoina adum hayeng dagi hawrani